US amasung Iran na ingtapagi wari sanagani thorang lambadu yaithokri Middle East thokliba lan asin loishinan bagidamak US amasung Iran gi malakta ingtapagi wari sananaba thorang toramba adu US Vice President JD Vance Switzerland khongcha tokibadagi yaithokri haina Swiss Foreign Ministry na phongdokri France pangdokiba G7 gi summit US President Donald Trump amasung Iran gi President Masoud Pezeshkian virtual oina Middle East thokliba lan asin loishina bagi amasung Strait of Hormuz amuk hana hangdokna bagi point taramari yauba Memorandum of Understanding khuyek pinakhibani Memorandum aduda Iran gi nuclear program yauna tongan bahiram singda numit humfuni chupna wari watai sanana bagi khongthangsu paikhatkibani Memorandum aduda Lebanon Israel na landaba leptuna khudakta khudthoknaba lepana chukbasu yaukhibani Swiss Foreign Ministry na thadoropa message amada US Iran Qatar amasung Pakistan na West Asia da soknariba lanasi waroshin puraknaba ngasi wari sananaba thorang toramba adu yaithokre hairi Switzerland nga hojik thokliba lanasi loishinabagi wari sanabada mateng pangnaba matam chupada thorang tawduna lai haina phongdoropaga lunana wari sananabagi dabak mathau taba sem saba singsu makhata na paikhatli haina phongdorakre ngasi wari sanagani haina thorang toramba adu yaithokrabanina karamba tarikta wari sanagadagi haibigi chapchaba waro phongdokibaga lunana Iran gi news singsu Switzerland da chatpagi wafam amata laikhai tadri haina Iran gi tasing agency na phongdorakre